ngasi isai sina akoi artdo masini haina lawjana yam sana sunga goi hai aduna haine our language, our identity, our civilization, our pride. Language ama laiba haibasi kunai adugi lamdam adugi laibak adugi magi sakta aduna magi civilization magi karam matam dagi sapan pa hor pajana adudane akoi puna mona saw thoksariba akoi ga yumlona na laiba state kaya ama lay makoi gi language puna maksing si amadagi khara muklo amadagi khara muklo raga punsin madam na akoi na hege ubado Manipur gi language asiri top pa mina hangma matam da karam ba lo no mai ama phaw khangba ngam da ba adugumba lo lamani masini akoi na sab thoksariba laiba phamadi akoi Bharat ki Sanvidhan gi nipan suba schedule da akoi san re haidana harau thokpa khakta oiba yada masidagi amu hena honani ngai akoi mathau kaya ama laiba so lising amaga samapan maribudanga ni thoi sida chalna matung sida akoi gi pandam akoi gi maksad si classical language karam matam da ko hingani haiba sigi amu akhanga hi kaya ama koi punsilaga semba hore akoi gi culture akoi si akoi gi civilization se kayam advance oiraga haibada masai paung mata pihibudo even if akoi si non schedule oidre matam da isanauna can film festival da sanghab le haisi kayam sakthome ai oide akoi si masina tapadi akoi gi Manipur sida akoi gi laijariba bun se ase akoi manung sida laiba akoi na khangdaba mapanda laiba kambo na di yam thina hela khangbi gre they recognize it asina ina mayam da thamjani ni se akoi gi sarkar na yam kanna aduga academician kay amaga akoi honaraga masi classical language da sananaba akoi kanna honajai October ki 2020 dagi aduna 22 August dagi akoi 13 rounds of meeting resource person sing tawre masina akoi draft memorandum ama 2022 da amuk semi hariba draft language 2024 da revise tawdaba yade maramdi kaino government of India gi classical language ama oibada sanga da magi so many ingredients labor sing ado whether fulfill tawribra tawdabra habida khara amaga hapsilapka 2026 ki 5th January da honorable governor na mahake level da state level subcommittee ama same re aduna June gi tang kunga taruk ta publication ama tawi aduna masi June gi tang mapan amasung August ki tang nipan da masi gi final proposal si akoi same na ba koi hawre aduna koi da pau pibi atopa state sing da particularly ngasa heavy gi bado akoi gi Tamil Nadu da when Bharat Sarkar na akoi gi national language India ki si Hindi na haiba matam da akoi Tamil Nadu sida Hindi amta ngang gi de although makoi Hindi khangaso Hindi tamaso note tamba mayam yauri ba Tamil Nadu masa mayam ma even though makoi Hindi ngang gi de likewise very recently akoi Maharashtra da all the drivers sing si 100 days ki makoi Marathi speaking class ama lawe then class si law matung da makoi na commuters sing si gari tongmadori ba taxi tongmadori mi sing si loan phawna na bagi damakta logi basi karigumba makoi gi class ama 100 days class da certificate makoi pairak dragadi gari thoba yawe adumana how the other states are trying to promote their own language aduna akoi gi state sigi language se akoi na promote tamna hona ba ama mathau tai ba it should not be left only to the government akoi punna mak loina punsila hona ba idi mathau tai haidana I mayam na thamjaringi 34 tribes le sing si apikwa tribes kudamoina tarau haiba tribe amalei tarau haiba tribe si ngasai koi AIR yojana haibiramado they are near extinct moisi mutkhi doro ba dugumba tribe amane makoi sing se makoi gi de akoi gi laiba 60 member ki house sida representative amta leite makoi that means they have been totally neglected aduna makoi sing si akoina extinct tawhini ba aduna pabung na sa heavy bado ai note tawjai
masi even assembly mak natrasu akoi kano mamam community mamam dagi khara prominent oiba a political oiba mi mamam punsilaga makoi singse loina punna koi mi kunthra ga marima sit humpu gi sit ne asi humpu gi sit sidagi tongan ba akoi mapanda khana ba ya ba but it should be officially recognized by the government na de recognize to ba mayam da policy am da usema or so I think welfare program ama da paikhat pa gi bo so any development program ama paikhat pa da bo ga so any community sing se left out the hog da na ba bibi ba proposal ni hai da na ai thamjaningi sida ngasi election video pun mak sing se manipur gi thoida hoin dong na saknai ra ba wahi am hai ba matam da khoi gi lei ba tung gi horak li ba na harol kaya sing se bo convince to ba ngam ba adum ba invitees khoi gi distinguished invitees ga tani aduna khoi manipur si emotion da sataba reason amasung fact da akoi base auraga chatpa oiraga di akoi si leidiba confusion oiriba pot na maksing si akoi loina resolve to bang bani mangal sin bere ba ojagaru sinna akoi gi naharon sin da so emotion da hek chatto dona akoi da mang ata kayama thokpa ado akoi amaga so ingsin da ba thokpa kayama leba sing se asi bohan bina na ba akoi any forum amada akoi naharon sing si punsin ba santi porong na bahona bada akoi punna dai te lomina raga santi leiba masai akoi sana Leibak Manipur asing magi sana Leibak Manipur se ohena na bahona bada akoi punna saruk yamina si hai wa phum kharasi thamjaba galoina na kunthra ga taruk suba Manipuri Language Day la kadol mathangi sahi study soidana akoi ga simulaba yamna sakthok chaningai oilaba Manipuri language ase asi akoi classical language sanbang amna ba akoi soidana sarkarna sohona jage prajana su sohjok to biu hai wa phangsi thamjab mayam kuno ko yangna amukan